Manipur tholiba thodwa thoksing nathaidaga Prime Minister Narendra Modi kandaba yadi haibagi mawongda ngarang Chief Minister Yunam Khamsan Yaona Wakat Meepham Phamkhiba adu Ikainingaini haina political activist Elangbam Johnson phongdorakli Chief Minister amadi BJP ki MLA khara yauna ngarang sathakiba Wakat Meepham adugi matangda Elangbam Johnson na video gi khothangna thadorakpa warulaman hai handaki NEET UG exam gi question paper leak oikiba aduga mari lenana Union Education Minister Dhamendra Pradhan pham Kadabani Haiduna, Delhi Jantar Mantarda, Mahirui Kaya Yauna, Akanbu Kongjang Sangsili. Sangsili Kongjang Adugi, Matangda, Kumna, Kanabagi Mahuta, Political Gi Oiba, Midyengda, Putorak Haibasi, Libok Tivani, Delhi da, Nong Suraga, Manipur da Satin, Kandabaya, the Haibagi Mawonda, State Asigi, Mapi Mapa, Oriba Minister Yauna, Ngarang Wakat Kongjang Sadakiva Adu, Yam Ikainingaini. Lailon Wi-Fi the Tokiba Togdok Adu the Haktingna Sene Haidiba, KNFP gi commander, Germanasi, KNFP gi Lusingba, Thangboy Kibziana, control Tobani, Amaromda, Thangboy Kibgengi, Loinabi, Nemsa Kibgen Asi, Lengaki, Deputy Minister Oribani, Matangasi the Misang Mikai, Naidaba, Miengda, Nemsa Kibgenbo, Deputy Minister gi Famdagi Logtoklaga, Transparent Oina, Investigation Satapam Topani. Madupunamak Nathairaga Chief Minister and Wakat Kongjang Yauba Haibase Laibak Tibani, Manipur si Haujik, Saruk Om Topagi Pivam the Lady Asida, Lengaki MLA Amasung, Minister Singh Tumin Lairaga, Prime Minister Kandaba Yadi Haibagi Politics Amatorok Haibase, Manipur issue Mawalog de Tapani. Manipur issue Asida, Mieng Sangduna, Handa Ikui the Natokiba, Miat Mipunamasung, you might have an sing Mataudo Watokayagi Achuma Wail Oina, Pamananaba. Pangananaba Taurang Paikatpana Achumu Oigani Haina Elangbam Johnson Namakatana Fongdrakli. Gian Tabio, Kogi, Lega Pai, Vesina, Maruba, Mia the Pane, Manipur, no with the Ladyba, Manipur says, Salup, talk of the Ladyba, Amada Chango Yadriba, see you Wapam the Samna over MLA ministers in the Batona Lena, Wangan was a from Jedeva, Narang, Ada, Modi Kalu, Modi BJP, Hidea, the Congress, Putano Haidana. Taugiba adu buka rajniti kaino do uthora pado tasena hujileba ke thoiba thokdo wathau se akoi thawai yaude thoina maduda waina logde hainaga chapmare basi tawbigamo Manipur miyam loina ba yengi bane akoi adu bada akoi lamdam sida akoi yang tenga matam kharada kanto sabalda adagi de koi TM khulenda adagi de koi kaino gi koi lailon wifi gi Negi kogi tromlong bina thok ma thodok sing aski madugi asing ba bichar madugi wayam lago madu pina bo na ona biu han wakon karase ai Manipuri miyam da ai thamjari